ꯍꯥꯏꯔꯛꯏꯁꯤ NSN IM ꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯗ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯆꯨꯝꯗꯦ ꯀꯩꯅꯣ ꯃꯥꯏꯁꯤ ꯑꯦꯂꯤꯒꯦꯁꯟ ꯑꯃꯅꯦꯕꯀꯣ ꯑꯦꯂꯤꯒꯦꯁꯟꯅꯤ ꯑꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯨꯝꯃꯤ ꯀꯥꯏꯅ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ ꯂꯣꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯐꯇꯨ ꯏꯕꯤꯗꯦꯟꯁꯁꯨ ꯂꯩꯔꯒ ꯄ꯭ꯔꯨꯐ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯀꯟꯀ꯭ꯂꯨꯖꯟ ꯄꯤꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯗꯤ NSNꯒꯤ ꯁꯞꯄꯣꯔꯠꯇꯒ ꯇꯧꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯨ ꯆꯨꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯖꯁ ꯅꯣꯔꯃꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯃ ꯃꯥꯅ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯇꯧꯔꯛꯏꯅ ꯃꯗꯨ ꯍꯥꯎ ꯀꯌꯥꯝ ꯆꯨꯝꯃꯤ ꯃꯗꯨ ꯃꯦꯇꯔꯤꯌꯦꯜ ꯑꯣꯟ ꯗ ꯒ꯭ꯔꯥꯎꯟꯗ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯩꯅꯕ ꯑꯃꯗꯤ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯤ ꯑꯗꯨꯅ NSNꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟꯁꯤ ꯏꯟꯗꯤꯌꯥꯁꯤꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯇꯧꯋꯦ ꯍꯥꯏꯔꯤꯕꯀꯣ ꯇꯧꯔꯤꯁꯤ ꯃꯃꯥꯡꯗꯁꯨ ꯑꯃꯁꯨ ꯊꯣꯛꯈꯤꯕꯅꯤ NSNꯒꯤ ꯑꯃꯁꯨ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯁꯨ ꯊꯣꯛꯈꯤꯗꯅꯀꯣ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯅꯤ ꯁꯨꯔꯦ ꯈꯔꯁꯨ ꯊꯣꯛꯑꯝꯃꯅꯤ ꯑꯗꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯤ ꯑꯅꯤꯅꯤ ꯑꯃꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯕꯔꯗ ꯄꯥꯔꯤꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯩꯅꯣꯁꯤꯗ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯨꯚꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯍꯥꯏꯁꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ ꯃ꯭ꯌꯥꯟꯃꯥꯔꯅꯦꯕ ꯃ꯭ꯌꯥꯟꯃꯥꯔꯗꯤ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯊꯛꯇ ꯇꯧꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯁꯨ ꯇꯧꯔꯤ ꯍꯥꯏꯕꯅꯤꯅꯦ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ PDFꯇ ꯑꯗꯒꯤꯗꯤ ꯑꯃꯗꯨꯅ ꯀꯩꯅꯣ KNA-B ꯀꯣ ꯕꯔꯃꯥ ꯍꯥꯏꯕꯅꯤ ꯁꯣꯝꯗꯁꯨ KNA ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯣꯏꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯛꯇꯥꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯁꯦ PDFꯇꯤ ꯈꯤꯇꯪ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯏꯔꯤꯛꯀꯤ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ PDF ꯉꯁꯥꯏꯒꯤ ꯄꯤꯄꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯁꯤ ꯈꯤꯇꯪ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏ ꯃꯥꯒꯤ ꯀꯦꯗ꯭ꯔꯦꯒꯁꯨ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯩ ꯇ꯭ꯔꯦꯅꯤꯡꯒ ꯐꯪꯉꯕ ꯃꯤꯁꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯃꯥꯒꯤ ꯑꯗꯣ ꯉꯁꯥꯏꯒꯤ KNA-Aꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ ꯃꯤ 200 200 ꯍꯥꯏ ꯃꯦꯛꯁꯤꯃꯝꯗ ꯑꯗꯣ ꯑꯩꯅ ꯈꯪꯕꯗ ꯈꯔ ꯍꯟꯗꯛꯁꯤ ꯍꯦꯟꯒꯠꯈ꯭ꯔꯕ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯅꯤꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯣꯏꯅ NSN IMꯅ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯤꯁꯤ ꯉꯁꯥꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯩ ꯂꯣꯖꯤꯁꯇꯤꯛ ꯁꯞꯄꯣꯔꯠ ꯄꯤꯔꯦ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯊꯛꯇ ꯇꯧꯕ ꯋꯥꯔꯁꯤꯗ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯃꯁꯥꯃꯛꯇꯤ ꯌꯥꯎꯗꯕ ꯃꯤꯉꯣꯟꯗ ꯇꯧꯍꯜꯂꯒ ꯃꯥꯒ ꯇꯧꯅꯕꯒꯨꯝꯕꯅꯤꯗ ꯃꯥꯃꯛꯇꯤ ꯄꯤꯛꯆꯔꯗꯨ ꯊꯣꯛꯂꯛꯇꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯊꯛꯇ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯨꯚꯃꯦꯟꯁꯤꯡ ꯑꯥꯔꯝ ꯔꯤꯕꯦꯂꯤꯌꯟ ꯑꯃ ꯇꯧꯔꯤꯁꯤ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯃꯣꯏꯅ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯅ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ PDFꯀ KNA-Bꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯑꯗꯨꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯖꯩꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔꯁꯤ ꯂꯥꯛꯏꯁꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯦ ꯑꯅꯤ ꯑꯃꯅ ꯀꯔꯝꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯔꯀꯥꯟꯗ ꯕ꯭ꯔꯍꯃꯤꯁꯀꯤ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯗꯨ ꯋꯦꯗꯔ ꯃꯗꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯒꯗꯕꯅꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯔꯒ ꯁꯔꯀꯥꯔ ꯄꯥꯏꯈꯤꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯗꯨ ꯑꯪ ꯁꯥꯟ ꯁꯨꯀꯤꯒꯤ ꯁꯔꯀꯥꯔꯗꯨ ꯃꯣꯏꯅ ꯂꯧꯊꯣꯛꯈꯤ ꯈꯣꯠꯈꯤ ꯗꯦꯠꯁ ꯗꯤꯐ꯭ꯔꯦꯟ ꯗꯤꯕꯦꯠꯅꯤ ꯂꯤꯖꯤꯇꯤꯃꯦꯠ ꯑꯣꯏꯕ꯭ꯔꯥ ꯃꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯁꯤ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯁꯔꯀꯥꯔꯗꯤ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯁꯔꯀꯥꯔꯗꯤ ꯂꯩꯖꯔꯤꯗꯅ ꯃꯣꯏꯗ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯁꯤ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯂꯝꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯦꯒꯦꯟꯁꯇ ꯑꯃꯨꯛ ꯇꯧꯕ ꯑꯗ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅꯁꯨ ꯑꯃꯦꯔꯤꯀꯥꯕꯨ ꯌꯥꯎꯏ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯗꯤ USAꯒꯤ ꯄꯣꯠꯀꯁꯨ ꯑꯗꯨꯝ ꯄꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯍꯥꯎ ꯐꯔ ꯀꯌꯥꯝ ꯆꯨꯝꯃꯤꯅꯣ ꯋꯤ ꯅꯤꯗ ꯇꯨ ꯑꯦꯛꯖꯥꯃꯤꯟ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯀꯟꯀ꯭ꯂꯨꯖꯟ ꯄꯤꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ NSNꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟꯁꯤ ꯑꯆꯧꯕ ꯑꯦꯂꯤꯒꯦꯁꯟ ꯑꯃꯅꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯦꯂꯤꯒꯦꯁꯟ ꯅꯠꯇꯦꯕꯀꯣ ꯃꯁꯤ ꯑꯆꯧꯕ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯅꯨꯡꯁꯤꯗ ꯕꯤꯒꯔ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯂꯩꯔꯦ ꯃꯁꯤ ꯅꯩꯅꯕ ꯆꯨꯝꯃꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯂꯣꯟꯗꯥꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯁꯤ ꯀꯔꯤꯒꯤꯁꯤ ꯌꯥꯝ ꯐꯖꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯁꯣꯏꯔꯗꯤꯅꯦ ꯁꯤꯌꯥꯏꯁꯦ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯇꯥꯏꯅꯕ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯧꯔꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯒꯤ ꯋꯥꯔꯒꯤ ꯊꯦꯇꯔ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏꯅꯦ ꯁꯤ ꯑꯗꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯥꯏꯃꯦꯟꯁꯟꯒꯁꯨ ꯅꯩꯅꯕ ꯐꯩꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤ ꯃꯁꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯨ ꯔꯤꯌꯦꯜ ꯋꯥꯔꯗ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯄꯣꯠꯇꯨ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟꯇꯦꯜ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯁꯤ ꯈꯔ ꯋꯥꯇꯛ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯁꯦꯡꯕꯗꯤ ꯁꯤꯁꯨ इंटरनेशनल ह्यूमैनिटेरियन लॉस अप्लाई तौदौनी आइदा म्यांमार की टेरिटोरी और इंडिया की टेरिटोरी ओरो कहीं हाकाद गवर्नमेंट की फोर्स नि मिलिटरी जनता नत्र हेलीकॉप्टर पायना फाइटर प्लेन नत्र काखाइने मोइना अदगी सोमाकांगिसिनसु सोफिस्टिक वेपन नि हौजिकी पीडीएफ का हाइसिदि मोइदि हक्ता परलोइदा अदि केआईए का तौ मोइदि गाड़ी का सिनदना मोइदि वार यूनिफॉर्म सेलगा फजना पुलिस के वार ने तौरिसे अदुनिना मोइ स्वाइस इन खनबदा आईसीआरसी इंटरनेशनल कमिटी ऑफ रेड क्रॉस तक पाउ पीबा UN दगसे हायो फै मसी जेनेवा कन्वेंशन रिजिम ने बसिदि जेनेवा कन्वेंशन गसि अप्लाई तौदना त अप्लाई तौद्रमक्सु पार्टी सिंसिनो पामति मोइना मोइसि सिग्नेटरी नते नत्रगसु पार्टी सिंसिना खै जेनेवा कन्वेंशन की मखादा एडिशनल प्रोटोकॉल 1 प्रोटोकॉल 2 ग लेरि अदु मखादा खै लान सोकनगनी हाइना मोइना अदुम कन्सेन पिरगदि लान तौबो चुंगनेबको लान तौ पोतौ तौ नतब
ꯂꯣ ꯑꯦꯟ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯑꯒ ꯂꯥꯟ ꯇꯧꯕ ꯐꯩꯗꯅ ꯃꯩꯇꯩꯒꯤꯁꯨ ꯆꯥꯏꯅ ꯔꯣꯜ ꯀꯥꯏꯅ ꯂꯩꯔꯝꯃꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯟꯁꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯧꯔꯒꯗꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯦ ꯍꯟꯊꯒꯅꯤ ꯑꯗꯣ ꯑꯟꯅꯦꯁꯦꯁꯔꯤ ꯁꯐꯔꯤꯡ ꯇꯨ ꯗ ꯀꯣꯝꯕꯦꯇꯦꯟ ꯑꯦꯟ ꯗ ꯁꯤꯚꯤꯂꯤꯌꯟꯗ ꯄꯤꯔꯣꯏꯕꯀꯣ ꯁꯤꯚꯤꯂꯤꯌꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯑꯣꯡꯂꯤ ꯃꯤꯂꯤꯇꯔꯤ ꯑꯣꯕꯖꯦꯛꯇꯤꯞꯇ ꯇꯥꯔꯒꯦꯠ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯋꯥꯔꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯉꯥꯛꯄ ꯆꯨꯝꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨ ꯍꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯣꯛꯁꯤ ꯋꯥꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯂꯥꯟꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯉꯥꯛꯑꯒꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯗꯣꯝꯗ ꯈꯔ ꯆꯪꯁꯤꯟꯕꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯄꯣꯛꯁꯤ ꯋꯥꯔꯁꯨ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯇꯧꯔꯤꯅ ꯃꯗꯨ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯑꯟꯂꯦꯁ ꯑꯟꯇꯤꯜ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯃꯁꯤ ꯅꯠꯇꯦꯅ ꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯒꯗꯤ ꯑꯦꯂꯤꯒꯦꯁꯟꯗꯨ ꯆꯨꯝꯃꯣꯏ ꯅꯤꯡꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯤꯗ ꯍꯦꯛ ꯁꯣꯏꯕꯗꯅꯦ ꯁꯤ ꯊꯦꯇꯔ ꯑꯣꯐ ꯋꯥꯔ ꯑꯣꯏꯗꯣꯏꯅꯤ ꯌꯨꯀ꯭ꯔꯦꯟꯗ ꯀꯩꯗ ꯋꯥꯔ ꯇꯧꯅꯔꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯥꯎꯠ ꯑꯦꯁꯤꯌꯟ ꯀꯟꯇ꯭ꯔꯤꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯔ ꯑꯣꯏꯕ ꯌꯥꯕꯒꯤ ꯍꯥꯏꯗꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯐꯦꯛꯇꯔ ꯂꯥꯛꯑꯦꯅ ꯁꯤ ꯆꯨꯝꯃꯝ ꯇꯥꯔꯗꯤ ꯆꯥꯏꯅꯥꯁꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯦꯒꯦꯟꯁꯦ ꯈꯔ ꯂꯩ ꯅꯠꯇ꯭ꯔꯥ ꯗꯥꯏꯔꯦꯛ ꯂꯥꯛꯀꯗꯣꯏꯅꯤ ꯌꯨ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜ ꯌꯥꯎꯁꯜꯂꯛꯄ ꯌꯥꯔꯤꯅꯤ ꯁꯤ ꯈꯜꯂꯒ ꯂꯥꯎꯁꯜꯂꯛꯑꯒꯗꯤ ꯕꯦꯔꯥ ꯂꯥꯛꯔꯣꯏꯗ꯭ꯔꯗꯣ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯤꯕꯨꯅꯦꯜꯒ ꯂꯤꯡꯈꯠꯂꯣ ꯍꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯨ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯔꯤꯖꯣꯜꯁꯟꯒ ꯇꯥꯔꯒꯗꯤ ꯑꯁ꯭ꯋꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯛꯁꯟ ꯀꯥꯏꯅ ꯆꯦꯞꯇꯔ 7 ꯑꯣꯐ ꯌꯨ ꯑꯦꯟ ꯆꯥꯔꯇꯔ ꯀꯣ ꯉꯁꯥꯏꯒꯤ ꯗꯦꯔꯁ ꯑꯦ ꯕ꯭ꯔꯤꯛꯁ ꯑꯣꯐ ꯄꯤꯁ ꯑꯦꯟ ꯑꯦꯛ ꯑꯣꯐ ꯑꯦꯒ꯭ꯔꯦꯁꯟ ꯂꯩ ꯇꯥꯔꯒꯗꯤ ꯆꯦꯞꯇꯔ 7ꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯦ ꯍꯌꯦꯡ ꯃꯇꯨꯡꯒꯁꯨ ꯈꯔ ꯐꯣꯀꯁ ꯇꯧꯕ ꯆꯨꯝꯕ꯭ꯔꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯅꯩꯅꯔꯒ ꯁ꯭ꯋꯥꯏ ꯁꯨꯝ ꯅꯩꯅꯕ ꯅꯠꯇꯕ ꯒ꯭ꯂꯣꯕꯦꯜ ꯑꯣꯄꯤꯅꯤꯌꯟ ꯄꯥꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯁꯥꯒꯠꯄꯁꯨ ꯌꯥꯝ ꯆꯨꯝꯕ꯭ꯔꯅ ꯈꯜꯂꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯊꯥꯒꯠ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯅꯗꯤ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯁꯤ ꯋꯥꯔ ꯑꯃ ꯐꯖꯅ ꯇꯧꯋꯦꯅ ꯑꯦꯟ ꯑꯦꯁ ꯑꯦꯟ ꯍꯥꯏꯔꯤ ꯑꯦꯟ ꯑꯦꯁ ꯑꯦꯟꯒꯤ ꯑꯦꯂꯤꯒꯦꯁꯟꯁꯦ ꯆꯨꯝꯃꯝꯒꯅꯦꯅ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯑꯣꯖꯥꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯦ ꯁꯤꯃꯛꯇꯤ ꯑꯁꯦꯡꯕꯃꯛꯇꯤ ꯑꯣꯏꯗꯦ ꯑꯦꯂꯤꯒꯦꯁꯟ ꯑꯃꯅꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯇꯣꯝꯕꯤꯅ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ NSN IMꯅ ꯍꯥꯏꯔꯛꯏꯕ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯁꯤ ꯁꯦꯡꯗꯣꯔꯛꯎ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯨꯝꯅ ꯂꯧꯔꯒꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯆꯨꯝꯅ ꯂꯧꯔꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯑꯣꯖꯥꯗ ꯍꯪꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯕꯜꯂꯤꯒꯤ ꯍꯥꯃꯦꯡ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯃꯥꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯗꯨꯝ ꯍꯥꯃꯨꯗ ꯑꯗꯨꯝ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯄꯦꯔꯃꯥꯟꯗꯒꯤꯕ ꯃꯣꯠ ꯍꯧꯖꯤꯛꯀꯤꯁꯦ ꯃꯔꯤ ꯏꯔꯦ ꯂꯩꯅꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯕ ꯁꯦꯅꯥꯅ ꯀꯩꯅ ꯍꯥꯏꯔꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯠꯅꯤꯅꯀꯣ ꯔꯥꯖꯅꯤꯇꯤꯒꯤ ꯃꯣꯏ ꯑꯗꯨꯝ ꯇꯧꯖꯁꯅꯨꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯔꯥꯖꯅꯤꯇꯤꯒꯤ ꯑꯗꯨꯗꯗꯤ ꯆꯪꯁꯤꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯏꯁꯨ ꯔꯥꯖꯅꯤꯇꯤ ꯄ꯭ꯂꯁ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯄꯥꯔꯠ ꯑꯣꯐ ꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯅꯤꯅ ꯃꯣꯏꯁꯨ ꯔꯥꯏꯠꯅꯤ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯁꯦꯡꯗꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯇꯧꯖꯁꯅꯨꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯆꯝꯅꯒꯗꯤ ꯂꯣꯏꯗꯧ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯌꯦꯡꯕꯗ ꯐꯤꯕꯝ ꯈꯔ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯦꯟꯃꯥꯔꯁꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯆꯪꯕꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯟꯇꯔꯒ ꯂꯩ ꯁꯦꯟꯇꯔ ꯐꯣꯔ ꯃꯦꯟꯃꯥꯔ ꯁ꯭ꯇꯗꯤꯁ ꯀꯥꯏꯅ ꯅꯩꯅꯩ ꯃꯣꯏꯅꯁꯨ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯃꯦꯟꯃꯥꯔꯁꯦ ꯊꯥꯏꯅꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤꯁꯨ ꯃꯦꯟꯃꯥꯔꯒ ꯑꯩꯈꯣꯏꯒ ꯃꯔꯤꯁꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯟꯃꯥꯔꯁꯤ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯆꯪꯉꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯨ ꯌꯥꯗꯕ ꯃꯦꯟꯃꯥꯔꯁꯤ ꯁ꯭ꯇꯗꯤꯁ ꯍꯧꯖꯤꯛ ꯇꯧꯔꯤ ꯌꯥꯝ ꯀꯟꯅ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯦꯟꯅ ꯕꯤꯒꯔꯁꯂꯤ ꯇꯧꯕ ꯆꯪꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯃꯦꯟꯃꯥꯔꯗ ꯇꯧꯔꯛꯏꯕ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒꯤ ꯃꯊꯛꯇ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯨꯞꯃꯦꯟ ꯑꯃ ꯂꯥꯛꯑꯒ ꯇꯧꯔꯛꯏꯕ PDF ꯀꯩꯅꯣꯅꯁꯨ ꯑꯣꯖꯥ ꯙꯅꯕꯤꯁꯨ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯆꯥꯏꯅꯥꯒꯤ ꯐꯦꯛꯇꯔꯁꯤ ꯌꯥꯝ ꯂꯨꯕ ꯆꯥꯏꯅꯥꯁꯤꯅ ꯈꯤꯇꯪ ꯍꯟꯗꯛꯁꯤ ꯃꯥꯒꯤꯁꯨ ꯀꯩꯅꯣꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯔꯤ ꯏꯟꯇꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯝꯕꯤꯒꯤ ꯀꯔꯤꯒꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯆꯥꯏꯅꯥ ꯍꯥꯏꯁꯦ ꯑꯗꯣ ꯆꯥꯏꯅꯥꯁꯦ ꯈꯤꯇꯪ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯁꯦ ꯈꯔ ꯊꯥꯗꯣꯛꯄꯤꯔꯝꯕꯁꯦ ꯃꯗꯒꯤꯗꯤ ꯈꯔ ꯁꯣꯟꯊꯗꯅ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯑꯗꯒꯤ ꯁꯣꯝꯀꯥꯟ ꯑꯃꯦꯔꯤꯀꯥ ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯁꯨ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤꯒꯤ ꯄꯥꯔꯠ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤ ꯗꯥꯏꯔꯦꯛ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯁꯤꯅꯤ NSN IMꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯌꯦꯡꯉꯒꯗꯤ ꯃꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯃꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯐꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯁꯤ ꯗꯥꯏꯔꯦꯛ ꯏꯐꯦꯛ ꯑꯣꯏꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯨ ꯃꯣꯏꯅ ꯇꯧꯗꯣꯏꯕ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠ ꯃꯥꯅ ꯄꯥꯡꯕ ꯑꯣꯕꯖꯦꯛꯇꯤꯞꯇꯨ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯁꯤ ꯃꯨꯊꯠꯄꯅꯦꯕꯀꯣ NSN IMꯗꯨꯁꯨ ꯃꯨꯊꯠꯄꯅꯤ NSN IMꯕꯨꯗꯤ ꯋꯥꯔꯤ ꯁꯥꯔꯒꯁꯨ ꯑꯦꯅꯤ ꯇꯥꯏꯝ ꯃꯣꯏ ꯅꯍꯥꯟꯃꯨꯛꯁꯨ ꯇꯞꯀ ꯇꯧꯋꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯌꯥꯅꯗ꯭ꯔꯒꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯆꯠꯅꯗ꯭ꯔꯒꯗꯤ ꯋꯤꯜ ꯒꯣ ꯇꯨ ꯖꯪꯒꯜꯗ ꯆꯠꯂꯅꯤ ꯒꯣꯔꯤꯜꯂꯥ ꯋꯥꯔꯐꯤꯌꯥꯔ ꯍꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯈꯔ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ NSN IM ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯜꯍꯧꯂꯨꯞ ꯍꯥꯏ ꯑꯗꯩ ꯃꯣꯏꯅꯗꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒ꯭ꯔꯨꯞꯅꯤ ꯐ꯭रीडꯝ ꯐꯥꯏꯇꯔꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯗꯩ ꯏꯟꯗꯤꯌꯥꯅꯕꯨꯗꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯔꯤꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯃꯌꯥꯝꯗꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ 1967 ꯃꯈꯥꯗ ꯇꯦꯔꯣꯔꯤꯁ ꯑꯦꯛꯅꯤ ꯂꯥꯎꯊꯣꯛꯏꯅꯦꯕ ꯇꯦꯔꯣꯔꯤꯁ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯅ
aduna yo terrorist my freedom fighter yo terrorist haiduneba naharongi moi wakhalon da haraga moi freedom fighter na haidoba India gi wakhalon do oiraga na moi terrorist na haiduni mi na hawai tarom do ni mi 𝗵𝗂𝗃 𝗵𝗂𝗃 𝗂𝘂𝗃 to terrorist from the eyes of British the moi terrorist name India gi oina moi freedom fighter ne aina moi terrorist ki kai sagot pe wante si terrorist ki definition si UN gi forum da bokta definition pingam da mi tawi phagam ta po ne mi hojik pudi akhoi unlawful activity prevention ek ki makha da terrorist activities haiden define tawi adagi ano wala ka dori ba khoi gi Bharatiya nyai samnitain taw law sida budi akhoi terrorist act define tor ka dore ana adun ano yaw na mane da aina thamjari di kaina ka no ji ki pot se lan si phalong lo samba yaroi kaino ha kan da proxy wa gi post la lan sam lu lan je thokla ga lan so na bo ga di khar phayab lan je direct thokla ga di lan je proxy wa sina hena dangerous ne ba ko ana proxy wa gi pot na wai call wa gi kari gi akhoi mit se sang sang ure yadna masim basi akhoi India na su akhoi gi humble appeal de tawbida ba lan taw ga ga di seng seng tawbi ba ade akhoi cookie akhoi ne cookie haire cookie terrorist bo haire cookie arm group na kha beba le we due respect ni arm group ha siam phaja ba international law da aduga terrorist haire sina kharamu beba yaw dre ba ko ana moi singsi moi angak pane di lan si moi sone ani ni ne asom da su Myanmar da su songna gum taw asom da songna gum taw Manipur city NSNI na haibadi moi di yaude Manipur city Kanglu bani songna bani maitai singa kuki singa lan tawna bani we are not involving this thing and kana support tawde na moi stage adu ne ko adu maksu sumdaman khali handaki lan si de singbadi maitai ki lan te Manipur kanba group ka Manipur thugai na group ka lan ne ko adu aina khama Manipur da leiba entity aina haji logi maroni NSNIMC entity amani adagi di naga si entity amani adi maitai pangal si entity amani moi singsi loina yawpham ni thokpane sengbadi yawhom maidi kuki sagol maitai sagol haibana tab Manipur sigi unified oina sanghin ba lalung land yawhom ni thokpane adu moina yawroi haibani na this neutrality principle neutrality is neutral lebaki right lei wari matam da tuna khoina dum yam kanna hiding de ana neutrality de apply tawra phare tawbudabu Hoji pot sida US ki pot leire adagi di Myanmar su ai khambada Myanmar janta ga du yam thurin thu bu su ngamoi ba ko moi map tu yeng ba moi su occupy tawba jaga mayam leiri adagi di kano su PDF na kaina moi gi mayam moi su tawbo leiri ani sidum handok hanjini ko dak la ga bom da thadar kani ha fighter plane da ka pa som pa gen jele jini ana masigi extreme kano se magi effect si Manipur da phangdoi ni aduna refugee mayam sang kamjong si no more kamjong of that say time on le kamjong du oidrabani bauje asi kamjong si aseng badi si kind of aggression ni khoina India gi law pa ba 355 article 355 hai si adugi 355 si pali pande Manipur da sane and that is a different thing ni aseng badi India government na Supreme Court ki ruling amle Sabananda Sonowal against Unit India is 2003 ge case ni adu case su pa da en kham is a kind of aggression ne se India da Nasai last influx talk pose either refugee su highway at India 1951 convention sign talk the refugee a P Budi yani UNHCR siga tanaraga adu poni kamjong su sai na ko kamjong district khara the district taluka khara the subdivision khara the Nasai Sangsel labor refugee high gadra international border cross to sangai Myanmaris mayam sina masing hendo khrabani ana masida khamada khar lega the demographic kanose patterns upside down to doing amasi dangerous train ko akhoi na sum yeng sidi paw khara yawba dagidi nakon khara taba mayam na haina ba khara du yeng bai wane ba ko ground situation ka no khangdi ana khambada Myanmar gi janta gi mathaka toiba lan si aida amane te mai pak pa sidi kaino ni ko lan si na ngamani kaina akhoi na observation piwa poti sidi any lan sidi na mi amana ngam Myanmar sam chawi ba ko Myanmar sam chawi apik pulam na te ba ko adu amana ngam ba se amana thak onka ki ba yai ba ko ana adu masi Myanmar hojik pudi khara PDF gi group sin ngasai gi arm rebellion tawri kangpu sin khatang jaga khada mangjin thai madu thai ha moi ngam ni ga haya poti ko amasin da launa nu sekalak pa yai kaino kan hojik sidi moi su lobby yam tawri ba hojik ko sai Southern country gi leibak sing adi atopa lam super power sing gi lobby tawri Myanmar gi janta sin su aduna madu da success ora ga di land quite marusi khulai natro Ukraine ga saga land tawsi Ukraine adum America da de Britain da khulai piro khulai no yam tu yorok ta de ting du yorok ta de fighter pen du yorok ta de aku drone du yorok ta de khu land si America na kano Russia na henjale hai ne bako aduna khulai si da khun sum yeng ba da khaba da de Google da kai da khoi ne yeng ba tam si da aku modern convention weapon myam si loi lai re ni Myanmar ga swai si da
ꯑꯗꯨ ꯁꯤ ꯗꯦꯟꯖꯔꯁ ꯊ꯭ꯔꯦꯠꯅꯤꯀꯣ ꯑꯗꯨ ꯁꯤꯒꯤ ꯋꯦꯄꯟꯁꯦ ꯁꯤꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯋꯥꯔꯒꯤ ꯊꯤꯌꯦꯇꯔꯁꯦ ꯑꯁꯦꯡꯕꯗꯤ ꯋꯥꯔꯒꯤ ꯄꯨꯔꯥ ꯊꯤꯌꯦꯇꯔꯕꯨꯗꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯦ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯎꯔꯛꯏꯕ ꯐꯦꯛꯇꯔꯁꯤꯡꯁꯤ USA ꯂꯤꯡꯈ꯭ꯔ ꯄꯣꯠꯅꯤꯅꯤ USA ꯌꯥꯝ ꯀꯟꯅ ꯈꯔ ꯌꯥꯎꯕ ꯌꯥꯅꯤ ꯃꯥꯅ ꯗꯥꯏꯔꯦꯛ ꯌꯥꯎꯈꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯛ ꯇꯥꯛꯀꯗꯣꯏꯅꯤꯀꯣ USA ꯌꯥꯎ ꯑꯗꯩ ꯆꯥꯏꯅꯥꯒꯥꯏꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄꯥꯔꯃꯤꯅꯦꯟ ꯃꯦꯝꯕꯔꯅꯤꯀꯣ ꯆꯥꯏꯅꯥ ꯌꯥꯎꯔꯛꯄꯁꯤ ꯁꯣꯏꯔꯗꯤ ꯋꯥꯔꯜ ꯋꯥꯔ ꯀꯥꯏꯁꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯅꯤ ꯇꯧꯔꯗꯤ ꯋꯥꯔꯜ ꯋꯥꯔꯗ ꯑꯣꯜꯂꯦ ꯈꯩꯃꯠꯇꯦꯕ ꯑꯗꯨꯅ ꯋꯥꯔꯜ ꯋꯥꯔ ꯋꯥꯔꯛꯇꯤ ꯇꯧꯗꯧ ꯃꯥꯟꯗꯦ ꯇꯧꯗ꯭ꯔꯒꯁꯨ ꯁꯤꯁꯨ ꯌꯥꯝ ꯗꯦꯟꯖꯔꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯦꯟꯗꯜ ꯇꯧꯕ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯝꯗ ꯏꯟꯗꯤꯌꯥꯅ ꯈꯨꯠꯂꯥꯏ ꯄꯤꯕ ꯌꯥꯗꯦꯕ ꯑꯩ ꯍꯥꯏꯁꯤ ꯂꯣꯒꯤ ꯋꯥꯅꯤꯀꯣ ꯂꯣꯗ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯈꯨꯠꯂꯥꯏ ꯄꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯗꯦꯕ ꯕꯦꯂꯤꯟꯖꯔꯤꯟ ꯀꯧꯏ ꯋꯥꯔꯒꯤ ꯂꯣꯟꯗꯥꯗ ꯕꯦꯂꯤꯟꯖꯔꯤꯟ ꯑꯃꯗ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕ ꯌꯥꯗꯦꯕ ꯁꯤ ꯍꯌꯦꯡ ꯁꯤ ICJꯒ ꯌꯧꯔꯛꯄ ꯌꯥꯏꯁꯦ UNꯗꯒ ꯃ꯭ꯌꯥꯟꯃꯥꯔꯁꯤ ꯑꯩꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯖꯅꯇꯥꯁꯤ ꯂꯤꯖꯤꯇꯤꯃꯦꯠ ꯒꯣꯚꯔꯟꯃꯦꯟ ꯂꯥ ꯏꯂꯤꯖꯤꯇꯤꯃꯦꯠ ꯗꯤꯐꯔꯦꯟ ꯊꯤꯡꯅꯤ ꯒꯣꯚꯔꯟꯃꯦꯟꯅꯤꯅꯀꯣ ꯁꯗꯥꯝ ꯍꯨꯁꯦꯟꯗꯨ ꯒꯣꯚꯔꯟꯃꯦꯟꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯏꯔꯥꯛꯀꯤꯗꯣ ꯑꯗꯨꯅ ꯃꯁꯤ ꯒꯣꯚꯔꯟꯃꯦꯟꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣꯗꯒ ꯑꯗꯨꯝ UNꯗꯒ ꯊꯥꯡꯒꯠꯂꯛꯄ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯁꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯅ ꯃꯁꯤꯗ ꯋꯦꯄꯟ ꯀꯔꯤ ꯂꯣꯖꯤꯁꯇꯤꯛ ꯄꯤꯕꯁꯤ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯔꯛꯄ ꯌꯥꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯈꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ ꯀꯥꯟꯗ ꯉꯁꯥꯏꯒꯤ NSN IMꯅꯕꯨꯗꯤ ꯑꯅꯤꯁꯤ ꯃꯩ ꯂꯩꯅꯗꯦ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯏꯗ ꯇꯧꯔꯤꯁꯤꯒ ꯃꯩ ꯂꯩꯅꯗꯦ ꯇꯣꯉꯥꯟꯕꯅꯦꯅ ꯃꯥꯅ ꯐꯖꯅ ꯊꯝꯃꯦꯀꯣ ꯑꯩꯗꯤ ꯃꯁꯤ ꯇꯣꯉꯥꯟꯕꯅꯦ ꯍꯥꯏꯁꯤꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯑꯦ ꯁꯤ ꯑꯩꯗꯤ ꯃꯁꯤ ꯑꯗꯨꯝ ꯃꯔꯤ ꯕꯣꯔꯗꯔ ꯂꯩꯇꯕ ꯖꯒꯥꯅꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯦꯅꯦ ꯀꯥꯏꯁꯤ ꯑꯁꯣꯝꯗ ꯆꯪꯉꯒꯅ ꯕꯤ ꯊꯣꯟꯕ ꯋꯥꯅꯤ ꯃꯅꯪꯒꯅ ꯕꯤ ꯅꯞꯄꯣꯇꯦꯕ ꯀꯩꯁꯨ ꯖꯁ ꯑꯁꯣꯝꯗ ꯆꯪꯕ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯅꯨꯡꯉꯥꯏꯅꯕ KNB ꯕꯤ ꯀꯥꯏꯅ ꯁꯣꯝꯗꯅ KNAꯗꯪ ꯍꯥꯏꯕ ꯁꯨꯡꯄꯥ ꯍꯥꯏꯖꯤꯜꯂꯤꯅꯦꯕꯁꯦ ꯑꯗꯨꯅ ꯁꯤꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯁꯦ ꯌꯥꯎꯕꯅꯤꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯒ ꯃꯩꯗꯤ ꯂꯩꯅꯗꯦꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯔꯤ ꯐꯨꯕꯨ ꯅꯍꯥꯟꯋꯥꯏꯁꯨ ꯃꯣꯔꯦꯗꯒ ꯀꯥꯞꯅꯕ ꯖꯅꯋꯥꯔꯤꯒꯤ ꯐꯦꯕꯋꯥꯔꯤꯗ ꯅꯠꯇ꯭ꯔꯣ ꯃꯣꯔꯦꯗ ꯑꯅꯟ ꯍꯣꯏ ꯀꯩ ꯍꯥꯠꯄꯗ ꯑꯆꯧꯕ ꯋꯥꯔ ꯑꯃ ꯇꯧꯈꯤ ꯑꯗꯨ ꯑꯗꯨꯝ PDFꯀꯁꯤ ꯌꯥꯎꯏ CDF ꯌꯥꯎꯏ ꯀꯩ ꯌꯥꯝ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯂꯥꯎꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩꯅꯁꯨ ꯆꯤꯡꯅꯩ ꯍꯥꯏꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤ ꯗꯥꯏꯔꯦꯛ ꯏꯟꯚꯣꯜꯕꯃꯦꯟꯇꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯅꯕ ꯅꯩꯁꯟꯅꯕ ꯄꯣꯠꯅꯤ ꯑꯗꯩ ꯑꯃꯅ ꯁꯣꯏꯔꯗꯤꯅꯦ ꯍꯌꯦꯡ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯧꯇ ꯃ꯭ꯌꯥꯟꯃꯥꯔ ꯂꯧꯈꯤ ꯌꯥꯏ ꯇꯥꯟꯖꯥꯗꯤ ꯕꯣꯔꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔꯒ ꯂꯩꯇꯕ ꯖꯒꯥꯒꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯁꯤ ꯐꯖꯅ ꯗꯦꯃꯥꯔꯀꯦꯁꯟ ꯇꯧꯗ꯭ꯔꯤꯕꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯕꯣꯔꯗꯔꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯁꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯕꯣ ꯚꯦꯂꯤꯕꯨꯗꯤ ꯑꯩꯈꯣꯏ ꯄꯟꯅꯤꯡꯗꯦ ꯑꯁ꯭ꯋꯥꯏꯒꯤ ꯂꯝꯒꯁꯦ ꯈꯔ ꯑꯗꯨꯝ ꯂꯧꯁꯟꯕ ꯇꯥꯃꯨꯗꯒꯁꯨ ꯀꯩꯅꯣ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯅꯤ ꯇꯥꯃꯨꯗꯒꯁꯨ ꯈꯔ PDFꯅꯒ ꯊꯣꯝꯖꯤꯜꯂꯒ ꯁ꯭ꯋꯥꯏꯁꯤ ꯑꯦꯇꯦꯛ ꯇꯧꯔꯅꯤ ꯀꯥꯏꯅ ꯃꯣꯏ ꯀꯩ ꯒꯥꯔꯤ ꯃꯌꯥꯝꯒ ꯂꯥꯛꯇꯅ ꯈꯨꯠꯂꯥꯏ ꯃꯌꯥꯝꯒ ꯄꯩꯗꯅ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯇꯥꯃꯨꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯤꯂꯣ ꯈꯣꯡ ꯆꯠꯄ ꯌꯥꯕ ꯖꯒꯥꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅ ꯈꯪꯕꯗ ꯁꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯈꯔꯕꯨ ꯃꯥꯡꯕ ꯌꯥꯎꯏ ꯄꯣꯠꯅꯤ ꯇꯦꯔꯤꯇꯣꯔꯤꯗꯨ ꯃꯥꯡꯗꯣꯏꯅꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟ ꯃꯁꯤ ꯑꯩꯅ ꯈꯪꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯒꯨꯝꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯁꯟ ꯇꯧꯔ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯣꯏꯒꯤ ꯔꯨꯜꯁꯤ ꯐꯖꯅ ꯂꯧꯕ ꯆꯨꯝꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯁꯧꯒꯠꯇꯕ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜ ꯗꯣ ꯗꯦ ꯑꯥꯔ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯒꯁꯨ ꯃꯣꯏꯁꯤ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯇꯧꯕꯒꯤ ꯃꯣꯏꯒꯤ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯗꯦꯠꯁ ꯗꯤꯐꯔꯦꯟ ꯊꯤꯡꯅꯤ ꯑꯗꯨꯗꯤ ꯂꯣꯗꯁꯨ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯒꯅꯤ ꯋꯥꯔꯅꯤꯡꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯇꯥꯏꯞꯇ ꯑꯇꯣꯞꯄꯗ ꯈꯨꯠꯂꯥꯏ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯗꯤ ꯂꯣꯗꯁꯨ ꯌꯥꯗꯕ ꯈꯔ ꯂꯩ ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯑꯗꯣꯝꯗꯁꯨ ꯏꯟꯗꯤꯌꯥꯅ ꯌꯦꯡꯕꯤꯕ ꯇꯥꯔꯦ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯂꯩꯔꯝꯃꯒꯗꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯦ ꯇꯧꯕꯤꯗꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯜꯇꯤꯃꯦꯠ ꯒꯣꯜꯁꯤ ꯑꯗꯨꯝ ꯐꯔꯣꯏꯗꯧꯕ ꯑꯗꯨꯅ ꯃꯁꯤ ꯐꯔꯣꯏ ꯃꯌꯥꯝꯅ ꯈꯪꯉꯒꯗꯤ ꯑꯩꯅ ꯍꯥꯏꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯇꯦꯟꯁꯟ ꯁꯣꯏ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁꯤꯒꯤ ꯋꯥꯔꯁꯤꯅ ꯋꯥꯔꯗꯤ ꯁꯥꯡꯗꯔꯤꯈꯩ ꯐꯠꯇ꯭ꯔꯦ ꯁꯤ ꯁꯥꯡꯗꯔꯤꯈꯩ ꯑꯩꯅ ꯈꯟꯕꯗ ꯑꯇꯣꯞꯄ ꯄꯥꯋꯔ ꯃꯌꯥꯝ ꯌꯥꯎꯁꯜꯂꯛꯄ ꯌꯥꯏꯀꯣ ꯌꯥꯎꯔꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯁ꯭ꯋꯥꯏꯗꯤ ꯕꯔꯃꯥ ꯏꯅꯛ ꯅꯛꯄ ꯄꯣꯠꯅꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯅꯥꯒꯥꯂꯦꯟꯗ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯤꯖꯣꯔꯥꯝꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯜꯂꯝꯕ ꯋꯥꯅꯤ ꯃꯤꯖꯣꯔꯥꯝꯁꯨ ꯍꯧꯖꯤꯛ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯠꯇ꯭ꯔꯤꯕ ꯂꯩꯕꯅꯦꯕ ꯃꯤꯖꯣꯔꯥꯝꯗ ꯑꯗꯨꯅ ꯇꯝꯕ ꯉꯝꯗꯦ ꯁ꯭ꯋꯥꯏꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯈꯟꯕ ꯃꯁꯤ ꯂꯥꯏꯅꯒ ꯁꯨꯝ ꯂꯧꯕꯗꯤ ꯆꯨꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯈꯔ ꯂꯨꯅ ꯏꯟꯗꯤꯌꯥꯁꯨ ꯂꯧꯕꯤꯕ ꯑꯗꯨꯒ ꯀꯥꯜꯀꯨꯂꯦꯁꯟ ꯁꯣꯏꯔꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯋꯥꯔ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏꯕꯀꯣ ꯍꯨ ꯅꯣꯁ ꯖꯟꯇꯥꯅ ꯁꯥꯎꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯑꯦꯂꯤꯒꯦꯁꯟꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯖꯟꯇꯥꯅ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯅ ꯍꯥꯏꯔꯛꯑꯣꯕ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯗ ꯈꯨꯠꯂꯥꯏ ꯄꯤꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯥ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯦ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯇꯧꯔ ꯀꯥꯞꯐꯝꯗꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯑꯩꯈꯣꯏꯗ ꯋꯥꯔ ꯇꯧꯕ ꯆꯞ ꯃꯥꯟꯅꯩꯅ ꯋꯤ ꯑꯥꯔ ꯗꯤꯀ꯭ꯂꯥꯔꯤꯡ ꯋꯥꯔ ꯑꯦꯒꯦꯟꯁ ꯌꯨ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯑꯣꯅꯦꯀꯣ ꯂꯥꯎꯊꯣꯛꯑꯒꯗꯤ ꯐꯛ ꯇꯥꯔꯛꯇ꯭ꯔꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯦꯅꯤ ꯇꯥꯏꯝ ꯋꯥꯔꯁꯤꯒ ꯇꯔꯅꯤꯡ ꯄꯣꯏꯟ ꯅꯠꯇ ꯊꯛꯅ ꯃꯃꯥꯏꯁꯤ ꯑꯣꯟꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯣꯝꯗꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯑꯁ꯭ꯋꯥꯏ ꯀꯩꯅꯣꯁꯤꯗ ꯃꯅꯤꯄꯨꯔꯗꯤ ꯏꯃꯥꯡꯗ ꯃꯥꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯗꯣꯛꯅ ꯇꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯣꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯆꯪꯉꯤ ꯍꯧꯖꯤꯛ ꯂꯤꯡꯖꯦꯜ ꯃꯥꯟꯅꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ
ꯃꯣꯏꯒꯤ ꯀꯔꯤ ꯇꯥꯔꯒꯦꯠꯅꯣ ꯀꯣꯟꯁꯄꯤꯔꯦꯁꯤ ꯑꯃ ꯂꯩꯔꯝꯃꯒꯁꯨ ꯃꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯑꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯟꯃꯤꯟꯅꯕ ꯆꯨꯝꯕꯅ ꯈꯜꯂꯦꯅ ꯈꯟꯕ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯄꯦꯃꯥꯟꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯦꯃꯥꯟꯗꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯒꯗꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯄꯦꯃꯥꯟꯗ